India ki tongan mafamda tongan mioi kanglop singna matamda British loilam gi mayokta lan hoki lan soknaki loilam lengak haibasina laibak asigi miyam gi punsirolda akaiba pibada natana mioi kanglop amagi tungi isel gi mairam yatpada achouba apanba ama oi aduna mioi kanglop kayana loilam lengak ki mayokta leblakki loilam lengak ki mayokta mafam taraba ningthau singna makhoi gi laibak ki ningthau khubam hanjana na bahona badagi hauraga tribal mission singi oiba anabu wakalon amaga loinana lan horukpa kaya ama India gi itihas amadi loilam lengak ki itihas na uki British loilam gi tongan ba saklo namadi masat singi mayokta India gi miyamna loilam lengak ki mayokta lepki bana miyam gi loilam mayok na ba iho gi masaksu khenai amadi iho singdu gi makhalsu khenai adubu apun bilising amadi kaidong nungda loilam lengak na aikhogi punsirol gi masak masu lephalloi haibasini ning tambalaibak amada aikhoigi laibak lepchagani haibasini wafam asi mangda thamlaga India gi tribal singna loilam lengak ki makhada leirakpa sina tribal punsirol da akaiba pirakpa asidagi nanthokna bo hana kiba singi marakta singthanari ba iho amadi Jharkhand gi Birsa Munda gi iho asi suni Birsa Munda gi Maharani gi lengak loikrasanu aikhoigi laibak semgatlasanu haiba kholau amagi makhada mahakna hojik Jharkhand kauriba state asigi mafam ayambada British lengak ki loilam lalong gi mayukta akan ba iho ama sagalaki Christian missionary works amadi lengak launcher ki thodok paring kaya gi mayukta mahakna loilam mayok naba khongjang kaya sangsilaki loilam lengak ki midyang makhada punsirol amadi taibang midyang honghalliba asina tribal punsirol da akaiba pihalliba asidagina miyam gi punsida achobo polom oiriba rajniti gi sapu singnana bohana bani mahaki ihosina hojik West Bengal Orissa Jharkhand Chhattisgarh oiriba mafam kaya da khundariba mioi kanglup sing phawba sandoktuna pak sanna sandokpa miyam gi iho ama oirakhi mahaki iho sina tribal kanglup singi marakta pireba inot asina British loilam gi kanglon da phawba achobo chapu piki aduna maram oiraga British loilam lenga ki kayat kayada akai atoi thokhi maram aduna miyam gi iho adu namthana bohana bada akan balan mi gi sakti sijnaki mahak lesing ma samapanda Chakradharpur gi umang amadagi February da fakhi aduga mahak sahi adugi June thada jail da nongaki ing kumja lesing ma chanipan humputra mangagi November tara manga da pokhiba Birsa Munda na loilam lenga ki mayok da hokiba iho amadi iho adugi itihas ki mamal khangduna apunba India na mahakpu tongan ba thakta ikai kumna ba ulakli khudam oina mahak ki mamingda lesing ma samapan marpuni panda postal stamp phongki mahaki photo India gi lusingba kaya gi marakta Bharat ki parliament thetli mahakpu Jharkhand government na chahi gi oina ikai kumna rakli handak chahi gi mahaki mapuk namit asibu Janjatiya Gaurav Divas kauduna India gi tongan ba mafam singda tribal singna loilam lenga ki mayok to hauki bi ihok singamadi ning tamagi ihok da sarukya ki ba tribal singbu ningsingba ikai kumna ba utna ba palan pangthokli Kendra Sarkar na haukiba November gi tarik tarada warep ama lauduna Janjatiya Gaurav Divas asi laibaki oina pangthokibani India na ning tamlakpa chahi humputra manga surakpa chahi gi ningsing palan manungda tribal singna mafam da laukiba thodang singadu ningsing bani Birsa Munda amadi laibak asigi tribal lusingba singna loilam lenga ki mayok te lepkiba singadu gi isel masa singadu tasinduna apunba India gi iselda tasin khomjana ba pangthok leba palan asina anobu itihas ama haure